こんにちは。私はボボさんのホストファミリーのお父さんです。はいはいはい、ボボさん食べて。醤油がついてたんだわ。うん。いただきます。どうぞ。わさびはついてないんだね。Hello mấy ông có anh tôi biết cái ai channel xuống đâu là subscribe tôi của mấy ông puno của hai ngày thắc chơi ai mình Ras Bobo ai Japan da lecture pa sahi manga 2014 September dagi Japan da lecture pa ne master tambal la aga master lawyer ka Japan gi company am da thak tor lecture ne ai hojik sales engineer oina lecture ne ado mayam ai mark ai gi keno singje ahan ba ina video singje smaina sem ge na khan gi bane Japan gi matang da adaga Japan ga mari leina ba sing adaga sum ke tare video mayam ama sum aina khanghaning ba mayam ama keno to ge na khanjabane adubo ngasi ba bu to ko sum khara amadi sem ba su yaw gre do ga phajana mapung phana sem ba haidudi oitri ado mayam hojikanje aina khanghaning ba ga drasum mayam na ingon da keno to bio na haibs ku ye Japanese keno gi matang da language and culture gi matang ko ado ai Japanese language yam hayu su na chade ado sum matam chahi mari manga le pada aina khangjaba ha ga ingon da ngasi su sum comment da thengna je Japanese language ki sum basic conversation gumba Japanese toina sijina ba mo yo hai ga dra adumba mayam do keno to boina ai ngasigi video se semjabane ado mayam ngasigi keno sida ai gi host family khar lai Japan da ai yam lun to bi ba ado singi manung da host family aina lai jeriba Niigata prefecture gi manung da lai ba ko yam nakna lai ba ai gi host family amma ki father na mayam da Japanese da ko kamaina hai gani aduga Japanese da hai ga aina manipuri dai dai ko karamba matang da sin gani hai to adugi sem gi na aina ngasigi video se semjabane hare ai subscriber sing aina wari sana ba Japan da lai ramina sum mi ga una ba da sina ba wahi wata yam toina sina ba greetings sai tai ko adu sing do ai mayam da ai gi host family gi father sina mayam da keno to gani kamaina hai ga da ge adugi aina karamba matang sina gani hai do ai explain to say ma'am hold up to say okay let's start ボボさん。hi greetings ki holdring ida ko akoi gi ming keno to se mingo wai tare ko akoi gi yum gi ima baba haibam le aduga atopa ai gi marup gi imana singi ima da baba da kai hen ko gane habido adui matang da haha haha mother haha ai gi apopo ima do ko gi mama mom na da ko na haha hai お父さん、お父さんと父父のことをお父さん。はい父はいじゃこいきあいぐおぽぽばばだね父はいどぼけのぜお父さんはいじなこいファダーだこうねかどなお母さんお父さんはいじあいぎwari sum ke tare mi pabung ima haina do maina ko any za koi ke no tare aina ka uri smaina ai gi family ngon diam lu na to wi sing se min ko de smaina family gi ta ta lai sing se koi pabung ima hai ko wi ta to ko to san o ka san haina do maina sijina ya tare ko aduga yam khangning ba man akoi gi mayam na ke no tom de brother sister hi bro hi sister hi di sahi khang daga so do mai ka ado sarok na Japanese ta ko sahi khang daga de san ji ta sijina yo ko お兄さん。お姉さん sister お姉さんは sister シスター。お姉さんとお兄さんとお姉さんとお兄さん誰でも年上の人にお姉さん言ってもいいですか大丈夫。これだけぜひけのとばはいけたらこれミンゴだこれな sister brother はいこうだけ書いてるこお姉さんお兄さん女の人男の人は男の人はお兄さん。お兄さんは brother ano may na kung may tari ko mingaw se aduga sahi sorak na keno to daga di khangra ko daga ai min di khang ba daga di san ta poda dum ko wi ko buda ka shum kai de tare おいボボ。おいボボは要するに呼びかける。呼びかけるおいボボ。ako'y kaubuto ko mingauda ako'y oi kaga kaubuto to mai na keno to he at sidai khangobam le ko ako'y Vietnamese singje ko matamda ako'y oi stop pe yam na ko mingi matungda aduna ne chiche brother ado ai ge sum hai mayam ai ge khangna Vietnamese sing do iche wara ga te aina chi ai ta pe ako'y chiche ai dana Vietnamese da na chi hai ko aduna ming do
ꯑꯗꯨ ꯃꯤꯡꯗꯨꯒ ꯆꯤ ꯍꯥꯏꯔꯒ ꯃꯤꯡꯗꯣ ꯍꯥꯞꯄ ꯅꯠꯇ꯭ꯔꯒ ꯑꯗꯨꯒ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯑꯣꯏꯔꯒ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯃꯤꯡꯗꯣ ꯄꯜꯂꯅꯤ ꯑꯗꯨꯒ ꯑꯣꯏ ꯀꯧꯕꯀꯣ ꯍꯥꯏꯗꯤ ꯅꯥꯝ ꯍꯥꯏꯁꯦ ꯑꯩ ꯃꯔꯨꯞ ꯏꯃꯥꯟꯅꯕ ꯑꯃ ꯂꯩꯗꯅ ꯅꯥꯃꯣꯏ ꯍꯥꯏ ꯅꯥꯃꯣꯏ ꯍꯥꯏꯅ ꯀꯧꯕ ꯑꯗꯨꯃꯥꯏꯅ ꯖꯥꯄꯅꯤꯁꯇꯁꯨ ꯑꯩꯈꯣꯏꯒꯤ ꯑꯣꯏ ꯍꯥꯏꯅ ꯀꯧꯕꯁꯦ ꯁꯤꯖꯤꯟꯅꯩ ꯍꯥꯏꯀꯣ ꯑꯗꯨꯕꯨ ꯁꯨꯝ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯀ꯭ꯂꯣꯁ ꯑꯣꯏꯈ꯭ꯔꯒꯗꯤ ꯃꯤꯡꯒꯧꯁꯦ ꯁꯨꯃꯥꯏꯅ ꯑꯣꯏ ꯍꯥꯏꯅ ꯁꯤꯖꯤꯟꯅꯕꯁꯦ ꯑꯗꯨꯝ ꯀꯩꯁꯨꯝ ꯀꯩꯅꯣ ꯇꯧꯗꯦꯕ ꯈꯜꯂꯦ ꯑꯗꯨꯒ ꯑꯣꯐꯤꯁꯀꯨꯝꯕ ꯁ꯭ꯀꯨꯜꯒꯨꯝꯕ ꯀꯩꯅꯣꯒꯨꯝꯕꯗꯗꯤ ꯁꯥꯟ ꯇꯞꯄꯒꯅꯤ ꯈꯪꯗꯦ ꯑꯗꯨꯒ ꯃꯤꯡꯒꯧꯁꯦ ꯑꯍꯟꯅ ꯑꯉꯥꯡ ꯀꯧꯕ ꯃꯇꯝꯗ ꯁꯥꯟ ꯇꯞꯇꯕꯤꯗ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕꯁꯨ ꯌꯥꯎꯋꯤ ꯑꯗꯨ ꯌꯥꯝ ꯂꯨꯅ ꯀꯩꯅꯣ ꯇꯧꯕ ꯑꯣꯏꯔꯒꯗꯤ ꯀꯨꯟꯒꯨꯝꯕ ꯀꯩꯅꯣꯒꯨꯝꯕ ꯇꯞꯄꯦ ꯃ꯭ꯌꯨꯖꯤ ꯇꯣ ꯅꯃꯥꯏ ꯅꯤꯍꯣꯟꯖꯤꯡ ꯋꯥ ꯃ꯭ꯌꯨꯖꯤ ꯇꯣ が先ですね。 ꯃ꯭ꯌꯨꯖꯤ가 사키 あと名前でも読むときはよく名字使いますね。名字を使いますね。名前で名字で呼ぶ。 ꯑꯩꯈꯣꯏꯒꯤ ꯃꯤꯁꯦ ꯖꯥꯄꯅꯤꯁꯇꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤꯡ ꯑꯩꯈꯣꯏꯒ ꯆꯞ ꯃꯥꯟꯅꯩꯀꯣ ꯑꯩꯈꯣꯏꯒꯤ ꯌꯨꯝꯅꯥꯛ ꯃꯤꯡ ꯑꯗꯨꯃꯥꯏꯅ ꯏꯌꯨꯀꯣ ꯑꯗꯣ ꯌꯨꯝꯅꯥꯛꯁꯤꯗ ꯀꯧꯅꯩ ꯑꯗꯣ ꯃꯤ ꯑꯅꯤꯁꯦ ꯌꯨꯝꯅꯥꯛ ꯆꯞ ꯃꯥꯟꯅꯕ ꯂꯩꯔꯕ ꯑꯃꯅ ꯃꯤꯡ ꯀꯧꯒꯅꯤ ꯑꯃꯅ ꯌꯨꯝꯅꯥꯛ ꯑꯗꯨꯃꯥꯏꯅ ꯀꯧꯔꯒ ꯀꯧꯅꯩ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯍꯥꯏꯕꯗ ꯌꯥꯃꯥꯗꯥ 鈴木、 ꯁꯨꯖꯨꯀꯤ 斉藤、 ꯁꯥꯏꯇꯣ 小林、 ꯀꯣꯕꯥꯌꯥꯁꯤ 竹内、 ꯇꯥꯀꯦꯎꯆꯤ ꯍꯧꯖꯤꯛꯀꯤ ꯍꯥꯏꯈ꯭ꯔꯤꯕ ꯃꯌꯥꯝꯁꯦ ꯁꯔꯅꯦꯝ ꯐꯦꯃꯤꯂꯤ ꯅꯦꯝ ꯉꯥꯛꯇꯅꯦꯕꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯥꯟ ꯀꯩꯅꯣꯁꯦ ꯍꯣꯟꯗꯥ ꯒꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯁꯨꯖꯨꯀꯤ ꯒꯥꯏꯁꯤꯡꯁꯦ ꯖꯄꯥꯟꯒꯤ ꯐꯦꯃꯤꯂꯤ ꯅꯦꯝꯅꯦꯕꯀꯣ ꯑꯗꯨ ꯃꯌꯥꯝꯁꯤꯃ ꯌꯥꯝ ꯀꯩꯅꯣ ꯇꯧꯕ ꯃꯣꯏꯒꯤ ꯀꯩꯅꯣꯅꯦ ꯍꯥꯏꯇꯥꯔꯦ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕꯀꯣ トヨタ、 トヨタもミュージトヨタっていう名字が。 トヨタꯀꯧꯕ ꯑꯩꯈꯣꯏꯒꯤ ꯁꯔꯅꯦꯝ ꯀꯩꯅꯣꯁꯨ ꯂꯩꯁꯤꯅꯦ おはようございます。 오하요 고자이마스 하이디 굿 모닝 하면요. 굿 모닝제 ꯑꯗꯨꯝ ꯑꯌꯨꯛ ꯃꯇꯝ ꯄꯨꯡ ꯆꯥꯎꯔꯥꯛꯅ ꯄꯨꯡ 10 ꯐꯥꯎ ꯍꯥꯏꯇꯥꯔꯦꯀꯣ ꯄꯨꯡ 10 ꯐꯥꯎꯒꯤ ꯃꯇꯝꯁꯦ ꯑꯌꯨꯛ ꯑꯉꯟꯕꯗꯩꯅ ꯄꯨꯡ 10 ꯐꯥꯎꯁꯦ ꯑꯩꯈꯣꯏꯒꯤ ꯒ꯭रीटिꯡꯁꯇ ꯍꯥꯏꯇꯥꯔꯦꯀꯣ 오하요 고자이마스 하이나 ꯑꯗꯨꯝ 하이니까 ꯑꯗꯨꯅ ꯀꯩꯅꯣꯁꯦ ꯆꯥꯎꯔꯥꯛꯅ ꯄꯨꯡ 10ꯒꯤ ꯃꯇꯨꯡꯗ ꯀꯩ ꯍꯥꯏꯒꯗꯒꯦ ꯍꯥꯏꯗꯣ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯖꯔꯛꯀꯦ ꯅꯤꯕꯥꯡ こんにちは。 ꯀꯣꯅꯤꯆꯤꯋꯥ ꯍꯥꯏꯁꯤꯅ ꯑꯩꯈꯣꯏꯒꯤ ꯒꯨꯗ ꯗꯦ ꯍꯥꯏꯕ ꯃꯑꯣꯡꯗꯀꯣ ꯆꯥꯎꯔꯥꯛꯅ ꯄꯨꯡ 10ꯗꯒꯤꯅ ꯀꯩꯅꯣꯁꯦ ꯏꯚꯤꯅꯤꯡ ꯐꯥꯎꯒꯤ ꯃꯔꯛꯁꯦ ꯁꯤꯗ ꯁꯤꯖꯤꯟꯅꯕ ꯑꯩꯈꯣꯏꯒꯤ ꯒ꯭रीꯇꯤꯡꯁꯅꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ 오하요 고자이마스ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅꯦ ꯄꯨꯡꯁꯦ ꯄꯨꯡ 10 ꯍꯥꯏꯁꯦ ꯆꯥꯎꯔꯥꯛꯄ ꯀꯩꯅꯣꯅꯦ ꯄꯨꯡꯅꯦ ꯁꯨꯝ ꯄꯥꯔꯒ ꯑꯗꯣ ꯄꯨꯡ 10ꯒꯤ ꯃꯃꯥꯡꯗ ꯑꯦꯛꯖꯦꯛ ꯁꯨꯃꯥꯏꯅ ꯄꯨꯡ 10 ꯍꯥꯏꯕꯗꯣ ꯑꯗꯨꯃꯗꯤ ꯂꯩꯇꯦ ꯑꯗꯣ ꯏꯚꯟ ꯃꯣꯔꯅꯤꯡꯗ ꯍꯥꯏꯇꯥꯔꯦꯀꯣ ꯃꯣꯔꯅꯤꯡꯒꯤ ꯒ꯭रीꯇꯤꯡꯁꯦ 오하요 고자이마스 ꯑꯗꯨꯒ ꯃꯊꯪꯗ ꯒꯨꯗ ꯗꯦ ꯍꯥꯏꯕꯁꯦꯀꯣ ꯑꯁꯤꯅ ꯀꯩꯅꯣꯁꯦ ꯀꯣꯅꯤꯆꯤꯋꯥ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯩ ꯁꯤꯒꯤ こんばんは。 ꯀꯣꯝꯕꯥꯋꯥ ꯍꯥꯏꯁꯤꯅ ꯑꯩꯈꯣꯏꯒꯤ ꯒꯨꯗ ꯏꯚꯤꯅꯤꯡ ꯍꯥꯏꯕꯅꯦꯕꯀꯣ ꯒꯨꯗ ꯏꯚꯤꯅꯤꯡ ꯍꯥꯏꯔꯗꯤ ꯑꯗꯨꯝ ꯃꯌꯥꯝ ꯂꯣꯏꯅ ꯈꯪꯅꯔꯦ ꯏꯚꯤꯅꯤꯡꯗ ꯅꯨꯃꯤꯠ ꯇꯥꯔꯛꯄ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯒꯨꯝꯕ ꯊꯦꯡꯅꯕꯁꯦ ꯑꯗꯨꯝ ꯀꯣꯝꯕꯥꯋꯥ ꯍꯥꯏꯔꯒ ꯑꯗꯨꯃꯥꯏꯅ ꯀꯩꯅꯣ ꯇꯧꯅꯩ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ おやすみなさい。 오야스미나사이 하시나 ꯑꯩꯈꯣꯏꯒꯤ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯕ ꯅꯨꯡꯗꯥꯡꯗ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯊꯦꯡꯅꯔꯅꯤ ꯏꯚꯤꯅꯤꯡꯗ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯦ ꯑꯗꯣ ꯃꯌꯥꯝ ꯀꯃꯥꯏ ꯀꯃꯥꯏ ꯇꯧꯕ ꯈꯣꯠꯄ ꯑꯗꯨꯗ ꯋꯥꯔꯤ ꯇꯧꯔꯒ ꯀꯥꯏꯅꯔꯝꯗꯥꯏ ꯃꯇꯝꯗꯀꯣ ꯑꯣꯀꯦ ꯕꯥꯏ ꯃꯌꯥꯝ ꯀꯩꯅꯣ ꯇꯧꯔꯁꯦ ꯉꯁꯤꯒꯤꯗꯤ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯦꯁꯦꯖꯇꯕꯨ ꯑꯣꯏꯔꯣ ꯁꯤꯒꯤ ꯒ꯭ꯔꯤꯇꯤꯡꯁꯤꯡꯁꯦ ꯑꯗꯨꯝ ꯃꯦꯁꯦꯖ ꯊꯥꯕꯗ ꯁꯤꯖꯤꯟꯅꯕ ꯌꯥꯏ ꯑꯗꯨꯒ ꯁꯨꯝ ꯎꯅꯕꯗ ꯀꯩꯅꯣ ꯇꯧꯕꯗꯪ ꯅꯠꯇꯅ ありがとうございました。 아리가또 하이ꯕꯁꯤ ꯌꯥꯝ ꯇꯣꯏꯅ ꯊꯦꯡꯅꯔꯝꯒꯅꯤ ꯈꯜꯂꯦ 아리가또 하이ꯗꯤ thanks 아리가또 고자이마스 아리가또 고자이마스 thank you very much 하이ꯕꯅꯦꯀꯣ ꯑꯗꯒꯤ 아리가또 하이ꯕꯁꯦ ꯀꯩꯅꯣ ꯇꯧꯔꯤꯀꯣ 아리가또 하이ꯒꯗꯤ thanks 가 하이ꯕꯅꯦꯀꯣ 아리가또 고자이마스 하이ꯒꯗꯤ ꯈꯤꯇꯪ ꯄꯣꯂꯥꯏꯠ ꯑꯣꯏꯔꯦ 도모 아리가또 고자이마스 하이ꯒꯅ thank you very much 하이ꯕ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯅ ꯍꯥꯏꯕꯗꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏ ꯑꯗꯨꯒ ꯖꯥꯄꯅꯤꯁꯇ ꯑꯩꯈꯣꯏꯒꯤ ꯏꯕ ꯃꯇꯝꯗꯀꯣ ꯃꯦꯁꯦꯖꯀꯨꯝꯕ ꯏꯕꯗ ꯃꯁ ꯍꯥꯏꯁꯦ 아리가또 고자이마스 하이제 마스 하이나 이ገ니 ꯑꯗꯨꯒ 유제 사이렌트 ꯊꯝꯃꯦꯕꯀꯣ 이유도 그냥 떠보다 아두가 자파니스키 와하이제 잉글리시다 한도 그냥 떠러가 이거 맞담도 마야ම්나 기탄 아니 통나 팅나비 아이 아리가또 하면서 TOU 하인 이 자파니스 스크립트 아두고 아이코이나 그냥 떠가다 콘톡다디 아리가또 TOO 하이나 도 마이너 로마지 모이 그냥 시다 이네고 아두나 아니막 아둠 그냥 떠 가심 아란바 그냥 떠보디 야오게 아둠 하이베 그 로마지데 이르가디 TOO 나트라가나 TOU 하이나 다이렉 이토가서 좀 ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯩꯅ ꯍꯥꯏꯈꯤꯕꯗꯣ ꯑꯔꯤꯒꯥꯇꯣ ꯒꯣꯖꯥꯏꯃꯁ ꯑꯗꯨꯒ ꯃꯁꯇꯥ ꯍꯥꯏꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄꯥꯁ ꯐꯣꯔꯝꯅꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯀꯩꯅꯣꯝꯃ ꯇꯧꯕꯤꯕ ꯃꯇꯝꯗ ꯑꯁ ꯊꯦꯡꯛ ꯌꯨ ꯚꯦꯔꯤ ꯃꯁ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯕꯗ ꯑꯔꯤꯒꯥꯇꯣ ꯒꯣꯖꯥꯏꯃꯁ ꯇꯥ ꯐꯣꯔꯝꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯑꯁꯤꯅ ꯀꯩꯅꯣꯔꯣꯝꯗ ꯂꯥꯛꯈ꯭ꯔꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯌꯥꯕꯁꯦ ꯑꯔꯤꯒꯥꯇꯣ ꯒꯣꯖꯥꯏꯃꯁ ꯑꯣꯔ ꯑꯔꯤꯒꯥꯇꯣ ꯒꯣꯖꯥꯏꯃꯁꯇ はい、いいえ。 ꯑꯩꯈꯣꯏꯒꯤ ꯍꯣꯏ ꯍꯥꯏꯕꯁꯦ ꯖꯄꯅꯤꯁꯇ ꯍꯥꯏ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯀꯣ ꯑꯗꯨꯒ ꯏꯌꯦ ꯍꯥꯏꯁꯤꯅ ꯅꯣ ꯍꯥꯏꯀꯣꯒꯦ ꯅꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏ ꯑꯗꯨꯒ ꯖꯄꯥꯟꯗꯁꯨ ꯑꯩꯈꯣꯏꯒ ꯌꯥꯝ ꯃꯥꯟꯅꯕ ꯍꯥꯏꯔꯒꯗꯤ ꯍꯣꯏ ꯍꯥꯏꯁꯦ ꯍꯥꯏꯁꯦ ꯖꯄꯥꯟꯗꯁꯨ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯣꯏꯅ ꯁꯤꯖꯤꯟꯅꯩ ꯑꯗꯨꯒ
ꯏꯌꯦ ꯍꯥꯏꯔꯒꯅ ꯑꯩꯈꯣꯏꯒꯤ ꯅꯣ ꯍꯥꯏꯕꯗꯨꯅꯦꯕꯀꯣ ꯏꯌꯦ ꯍꯥꯏꯅ ꯑꯗꯨꯅ ꯁꯤꯒꯤ ꯁꯤꯖꯤꯟꯅꯐꯝ ꯍꯥꯏꯔꯒꯗꯤ ꯃꯤ ꯑꯃꯅ ꯀꯧꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯍꯥꯏ ꯍꯥꯏ ꯍꯥꯏꯔꯒ ꯑꯗꯨꯝ ꯈꯨꯝꯃꯦꯕꯀꯣ ꯑꯗꯨꯒ ꯏꯌꯦ ꯍꯥꯏꯁꯤꯅ ꯑꯩꯈꯣꯏ ꯀꯩꯅꯣꯝꯃ ꯍꯥꯏꯔꯛꯄꯗ ꯅꯣ ꯅꯣꯒ ꯍꯥꯏꯕꯗꯤ ꯃꯑꯣꯡꯅꯦ ꯑꯗꯣ ꯑꯣꯀꯦ ꯁꯤꯒꯤ 素敵ですね。 ꯋꯥ ꯑꯩ ꯚꯤꯗꯤꯑꯣꯒꯨꯝꯕ ꯌꯥꯝ ꯐꯖꯕ ꯁꯤꯅꯔꯤ ꯀꯩꯅꯣꯒꯨꯝꯕ ꯎ ꯀꯥꯟꯗ ꯍꯥꯏꯕ ꯁꯤꯖꯤꯟꯅꯕ ꯋꯥꯍꯩꯅꯤ ꯁ꯭ꯇꯦꯀꯤ ꯗꯦꯁꯅꯦ ꯇꯧꯔꯒ ꯗꯦꯁ ꯁ꯭ꯇꯦꯀꯤ ꯗꯦꯁꯅꯦ ꯒꯥꯏ ꯑꯁ ꯐꯖꯩꯅꯦ ꯍꯥꯏꯕꯗꯨ ꯃꯑꯣꯡꯗꯀꯣ ꯖꯥꯄꯅꯤꯁꯇꯁꯨ ꯑꯩꯈꯣꯏꯒꯤ ꯈꯤꯇꯪ ꯅꯦꯒ ꯇꯞꯁꯤꯜꯂꯛꯄ ꯑꯗꯨꯃꯥꯏꯅ ꯅꯦꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯌꯥꯝꯅ ꯀꯣꯏꯅꯗꯕ ꯃꯤꯒꯨꯝꯕ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯕ ꯀꯩꯅꯣ ꯇꯧꯕꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯩ 美人ですね。 ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯃꯁꯛ ꯐꯖꯕ ꯑꯗꯒꯤ ꯀꯩꯅꯣꯒꯨꯝꯕꯗ ꯑꯁ ꯁꯤꯗꯤ ꯃꯁꯛ ꯐꯖꯩꯑꯦ ꯍꯥꯏꯕꯗꯣ ꯋꯥꯍꯩ ꯐꯖꯩ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯑꯩꯈꯣꯏꯒꯤ ꯈꯤꯇꯪ ꯂꯩꯀꯣ ꯍꯧꯖꯤꯛꯀꯤ ꯁ꯭ꯇꯦꯀꯤ ꯑꯗꯒꯤ ꯀꯤꯔꯩ ꯕꯤꯖꯤꯟ ꯀꯤꯔꯩꯒ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯀꯋꯥꯏꯒ ꯑꯉꯥꯡ ꯃꯆꯥ ꯑꯄꯤꯛꯄꯗ ꯑꯣꯏꯔꯒꯅ ꯀꯋꯥꯏ ꯀ꯭ꯌꯨꯠꯀ ꯑꯣꯏꯕꯗꯣ ꯑꯗꯨꯃꯥꯏꯅ ꯀꯋꯥꯏꯒ ꯍꯥꯏꯕꯀꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏ かっこいいですね。 ꯅꯨꯄꯥ ꯃꯆꯥꯗꯨꯅ ꯑꯩꯈꯣꯏꯒꯤ ꯍꯦꯟꯁꯝ ꯑꯗꯒꯤ ꯀꯥꯀꯣꯏ ꯍꯥꯏꯕꯁꯦ ꯁꯤꯒꯤ ꯋꯥꯍꯩꯁꯦ ꯑꯩꯈꯣꯏꯒꯤ ꯀꯃꯦꯟꯒꯨꯝꯕ ꯐꯣꯇꯣꯒꯨꯝꯕ ꯀꯩꯅꯣꯒꯨꯝꯕ ꯊꯥꯒꯠꯂꯛꯄ ꯃꯇꯝꯗ ꯀꯥꯀꯣꯏ ꯁ꯭ꯇꯦꯀꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯤꯡꯁꯦ ꯌꯥꯝ ꯇꯣꯏꯅ ꯁꯤꯖꯤꯟꯅꯕ ꯋꯥꯍꯩꯁꯤꯡꯁꯦ じゃあね。またね。 ꯖꯥꯅꯦ ꯃꯇꯥꯅꯦ ꯍꯥꯏꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯍꯣꯏ ꯐ꯭ꯔꯦꯟꯁꯇꯤ ꯍꯌꯦꯡ ꯑꯃꯨꯛ ꯎꯅꯔꯁꯤꯀꯣ ꯁꯤ ꯌꯨꯒ ꯍꯥꯏꯕ ꯃꯑꯣꯡꯗꯀꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯅꯤ すみませんね。 ꯁꯤꯃꯥꯁꯦꯟ ꯑꯩꯈꯣꯏꯒꯤ ꯁꯤꯃꯥꯁꯦꯟꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤꯖꯤꯟꯅꯕ ꯃꯌꯥꯝ ꯂꯩꯈ꯭ꯔꯦꯀꯣ ꯀꯃꯥꯏ ꯁꯤꯖꯤꯟꯅꯒꯦ ꯃꯤꯡ ꯁꯨꯈꯪ ꯈꯪꯗ꯭ꯔꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯀꯩꯅꯣꯝ ꯍꯥꯏ ꯃꯇꯝꯗ ꯁꯤꯃꯥꯁꯦꯟ ꯑꯗꯒꯤ ꯃꯤ ꯑꯃ ꯀꯧꯕꯗ ꯔꯦꯁꯇꯨꯔꯥꯟ ꯀꯩꯅꯣꯒꯨꯝꯕ ꯃꯅꯨꯡꯗ ꯑꯩꯈꯣꯏꯅ ꯃꯤ ꯑꯃ ꯀꯧꯅꯤꯡꯉꯒꯗꯤ ꯁ꯭ꯇꯥꯐ ꯑꯣꯔ ꯀꯩꯅꯣꯒꯨꯝꯕ ꯑꯩꯈꯣꯏꯅ ꯀꯧꯅꯤꯡꯕ ꯃꯇꯝꯗ ꯃꯤꯡ ꯈꯪꯗ꯭ꯔꯒꯗꯤ ꯁꯤꯃꯥꯁꯦꯟ ꯍꯥꯏꯔ ꯑꯗꯨꯃꯥꯏꯅ ꯀꯧꯅꯩꯀꯣ ꯑꯗꯨꯒ よろしくお願いします。 ꯌꯣꯔꯁꯀꯣꯅꯤ ꯍꯥꯏꯁꯤꯃꯁ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯃꯤ ꯎꯅꯔꯦ ꯑꯗꯒꯤ ꯑꯩꯒꯤ ꯃꯤꯡꯁꯤ ꯀꯧꯋꯦ ꯑꯩ ꯏꯟꯗꯤꯌꯥꯗꯒꯤ ꯑꯁ ꯌꯣꯔꯁꯀꯣꯅꯤ ꯍꯥꯏꯁꯤꯃ ꯅꯥꯏꯁ ꯇꯨ ꯃꯤꯠ ꯌꯨ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯒ꯭ꯔꯤꯇꯤꯡꯁꯇ ꯌꯣꯔꯁꯀꯣꯅꯤ ꯍꯥꯏꯁꯤꯃꯁ ꯍꯥꯏꯁꯤꯃ ꯑꯗꯨꯝ ꯑꯍꯥꯟꯕ ꯎꯅꯕꯒꯤ ꯀꯩꯅꯣꯗ ꯇꯣꯏꯅ ꯁꯤꯖꯤꯟꯅꯕ ꯀꯩꯅꯣꯅꯦ ꯑꯗꯨꯒ ꯑꯣꯅꯦꯒꯥꯏꯁꯤꯃꯁ ꯍꯥꯏꯁꯦ ꯀꯩꯅꯣꯝꯃ ꯑꯩꯈꯣꯏꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯕꯒꯨꯝꯕ ꯃꯇꯝꯗ ꯇꯣꯏꯅ ꯁꯤꯖꯤꯟꯅꯩ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯌꯣꯔꯁꯀꯣꯅꯦꯒꯥꯏꯁꯤꯃꯁ ꯑꯣꯅꯦꯒꯥꯏꯁꯤꯃꯁꯁꯤꯃꯗꯤ ꯌꯥꯝ ꯁꯤꯖꯤꯟꯅꯕ ꯋꯥꯔꯗ ꯑꯃ ꯑꯣꯏ ꯃꯈꯥ ꯇꯥꯔꯛꯄꯗꯀꯣ ꯁꯨꯃꯥꯏꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯖꯄꯥꯟꯒꯤ ꯃꯇꯥꯡꯗ ꯁꯨꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯒ ꯃꯌꯥꯝꯅ ꯈꯪꯅꯤꯡꯕ ꯀꯩꯅꯣꯁꯤꯡꯗꯣ ꯑꯩꯅ ꯁꯦꯝꯒꯦꯅ ꯈꯟꯖꯕ ꯃꯌꯥꯝꯅ ꯍꯥꯏꯕꯤꯔꯛꯄ ꯏꯗꯨꯀꯦꯁꯟ ꯖꯄꯥꯟꯒꯤ ꯏꯗꯨꯀꯦꯁꯟ ꯁꯤꯁꯇꯦꯝꯒꯤ ꯃꯇꯥꯡ ꯑꯗꯨ ꯃꯈꯜ ꯃꯌꯥꯝ ꯑꯃ ꯀꯩꯅꯣ ꯇꯧꯒꯦꯅ ꯈꯜꯂꯦ ꯏꯐ ꯑꯩꯅ ꯇꯟꯖꯥ ꯐꯪꯉꯒꯗꯤ ꯀꯣ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯐꯝꯃꯤꯟꯅꯔꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯑꯩꯒꯤ ꯍꯣꯁꯄꯤꯇꯥꯜꯒꯤ ꯐꯥꯗꯔ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯩꯒꯤ ꯃꯔꯨꯞꯁꯤꯡ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯑꯗꯣ ꯍꯧꯖꯤꯛꯀꯥꯟꯁꯦ ꯍꯣꯏ ꯍꯧꯖꯤꯛꯀꯥꯟ ꯀꯩꯅꯣꯁꯦ ꯁ꯭ꯇꯦꯠ ꯏꯃꯥꯔꯖꯦꯟꯁꯤ ꯂꯧꯊꯣꯛꯈ꯭ꯔꯕꯅꯤ나 ꯑꯗꯒꯤꯗꯤ ꯎꯅꯕ ꯈꯣꯠꯅꯕꯒꯤ ꯇꯥꯟꯖꯥꯁꯦ ꯈꯔ ꯐꯪꯒꯅꯤ ꯈꯜꯂꯦ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯛꯄ ꯕ꯭ꯂꯣꯛꯇ ꯃꯌꯥꯝꯅ ꯌꯦꯡꯅꯤꯡꯕꯁꯤꯡꯗꯣ ꯀꯩ ꯀꯃꯥꯏꯅ ꯇꯧꯕ ꯀꯔꯤ ꯃꯇꯥꯡꯗ ꯈꯪꯅꯤꯡꯒꯦ ꯍꯥꯏꯕꯗꯣ ꯁꯨꯃꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯑꯩ ꯀꯩꯅꯣ ꯁꯦꯝꯖꯔꯛꯀꯦ ꯑꯗꯣ ꯃꯌꯥꯝ ꯂꯦꯞꯇꯅ ꯑꯗꯨꯝ ꯌꯦꯡꯕꯤꯌꯣ ꯀꯃꯦꯟ ꯑꯗꯨꯒ ꯃꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕꯤꯔꯛꯄꯗ ꯑꯩꯉꯣꯟꯗ ꯀꯃꯦꯟ ꯄꯤꯕꯤꯔꯛꯄ ꯁꯨꯃꯥꯏꯅ ꯌꯨꯇ꯭ꯌꯨꯕꯇ ꯀꯩꯅꯣ ꯇꯧꯔꯒꯁꯨ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯋꯥꯆꯦꯞ ꯅꯝꯕꯔꯗ ꯑꯗꯨꯝ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯨꯒ ꯑꯩꯒꯤ ꯑꯣꯐꯤꯁ ꯑꯋꯥꯔꯁꯦ ꯖꯄꯥꯟꯒ ꯑꯩꯈꯣꯏꯒꯁꯦ ꯄꯨꯡ 3:30 ꯈꯦꯠꯅꯕꯅꯤꯅ ꯌꯥꯔꯒꯗꯤ ꯄꯨꯡ 3:30ꯗꯒꯤꯅ 7:30 ꯁꯨꯝ ꯂꯩꯗꯅ ꯏꯚꯤꯅꯤꯡ ꯁꯤ ꯃꯇꯝꯗ ꯑꯣꯏꯅ ꯀꯩꯅꯣ ꯃꯦꯁꯦꯖ ꯊꯥꯕꯤꯔꯛꯑꯒꯗꯤ ꯑꯩꯅ ꯔꯤꯄ꯭ꯂꯥꯏ ꯇꯧꯕ ꯉꯝꯒꯅꯤ ꯑꯗꯨ ꯅꯠꯇꯕꯤꯗ ꯐꯔꯛꯇ ꯊꯥꯔꯒꯗꯤ ꯈꯤꯇꯪ ꯑꯩꯅ ꯑꯣꯐꯤꯁ ꯑꯋꯥꯔꯒꯨꯝꯕ ꯑꯣꯏꯔꯒꯗꯤ ꯃꯦꯁꯦꯖ ꯍꯟꯕ ꯉꯝꯗꯕ ꯌꯥꯏ ꯑꯗꯨꯒ ꯋꯤꯀꯦꯟꯁꯤꯅ ꯑꯩ ꯁꯨꯃꯥꯏꯅ ꯀꯩꯅꯣ ꯇꯧꯋꯤꯀꯣ ꯁꯨꯇꯤꯕꯨꯗꯤ ꯑꯣꯏꯔꯦ ꯑꯗꯨꯅ ꯕ꯭ꯂꯣꯛꯀꯨꯝꯕ ꯁꯨꯃꯥꯏꯅ ꯊꯕꯛ ꯈꯤꯇꯪ ꯆꯤꯜꯂꯒꯁꯨ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯌꯥꯝꯅ ꯋꯥꯔꯤ ꯁꯥꯅꯤꯡꯕ ꯑꯗꯒꯤ ꯀꯩꯒꯨꯝꯕ ꯈꯪꯗ ꯈꯣꯠꯇꯕ ꯍꯪꯅꯤꯡꯕ ꯂꯩꯔꯒꯗꯤ ꯑꯩ ꯋꯤꯀꯦꯟꯗ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯅꯕ ꯍꯣꯠꯅꯖꯒꯦ ꯑꯣꯀꯦ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯀꯥꯏꯅꯔꯁꯦ ꯕꯥꯏ ꯕꯥꯏ Good night. ꯃꯇꯥꯅꯦ またね。